ꯑꯍꯨꯝꯁꯨꯕ ꯌꯣꯁꯤꯗꯥꯗ ꯈꯨꯟꯗꯥꯔꯤꯕ ꯅꯨꯡꯁꯤ ꯍꯦꯜꯂꯕ ꯃꯔꯨꯞꯁꯤꯡꯒꯤ ꯃꯐꯝꯗ ꯆꯤꯊꯤꯁꯤ ꯃꯇꯪ ꯑꯔꯣꯟꯕ ꯁꯄꯥ ꯃꯌꯦꯛꯇ ꯏꯔꯝꯕ ꯆꯤꯊꯤꯁꯤꯕꯨ ꯀꯣꯁꯃꯤꯛ ꯃꯥꯏꯀ꯭ꯔꯣꯋꯦꯚ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯕ ꯉꯝꯂꯛꯄ ꯑꯁꯤꯒꯤꯗꯃꯛ ꯑꯍꯥꯟꯕꯃꯛꯇꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯀꯟꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯍꯧꯖꯤꯛ ꯅꯈꯣꯏ ꯊꯣꯏꯅ ꯍꯩꯁꯤꯡꯂꯝꯂꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯊꯥꯖꯩ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯆꯤꯊꯤꯁꯤꯕꯨ ꯅꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯏꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯪꯒꯦ ꯈꯟꯒꯅꯨ ꯑꯩꯈꯣꯏ ꯃꯐꯝꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯀꯨꯏꯔꯦ ꯅꯈꯣꯏꯅ ꯊꯣꯏꯗꯣꯛꯄ ꯄꯟꯗꯨꯞ ꯑꯃꯗ ꯍꯩꯁꯤꯡꯂꯛꯂꯒ ꯗꯤꯀꯣꯗ ꯇꯧꯗꯨꯅ ꯄꯥꯅꯅꯕ ꯍꯥꯏꯗꯨꯅ ꯆꯤꯊꯤꯁꯤ ꯏꯔꯝꯕꯅꯤ ꯆꯤꯊꯤꯁꯤꯒ ꯊꯥꯔꯒ ꯄꯨꯟꯅ ꯆꯤꯊꯤ 6ꯅꯤ ꯑꯩꯈꯣꯏꯅ ꯏꯔꯝꯕ नखोइना असुम चौखलक्पगी सिंगलक्पगी मथंग मनाउ नाइबा तांककसिंगदा अवाटपा चिठिसिंगदुसु स्वर्जगतसिगी कदाइदनो मची मरुमसिंगदगी अदुमक फंगलक्खिनि चिठिसिंगदुदैदा नखोइगी संसारोलदा हेना कुमांग चौसिनबगी अदुगुम्बा विज्ञानगी ओइबा वाफम अमतगी पाउखुम फंगलोय मसिदि सुपनगी अदोम अमसुंग अदोमगी चादा नाउदा सिंगदा तौजबा इचम चंबा जेबाव अमगुम्बनी नपुकनिंगी चममनबदु कोकनबा अखोइ इसागी मतंगदा खजिक्तंग हाना पंजरमगे अथाप मतम अमगी अथाप मफम अमदा चत्रिङै चिठी से अखोइने इरमबने मफमदुगी तिन कांग नत्रगा ऑक्टोपस सिंगदुगुम अखोइदा ममु पांदे अखोइगी उनसागी मचुसिसु असंगबा नत्ते अहांगबगी मबे मसिगी नमुना मचा तान नैनबगी थाक मरोल कया लांथोकलमलबा मतुंग पुंगनौ नौबा खोंचत अमगिदमक पुंगनौ नौबा माइकई अमतमना चंगसिननबा अखोइ सेम साबा लोरे अखोइना मफमसिबु मतम चुप्पगी ओइना थादोक्त्रिङै करिगुम्बा खरदंग नखोइगी नफमदा तमनिंगबदगी चिठी सि इखिबने अहुम सुबा योसिदागी मरुपसिंग कमदौबिरी पुमनमक याइफरिदना इसिंग नुंसित अयिंग असागी फिबमना कमदौरी अखोइना खनबदा हौजिक नखोइ लौ सिंगुबगिदी काना कानारब खुलाइ क्या पथोरकपदगी लौबुक्ता सासना संपत खोइबदुदी मफम अयामबदा उरमलरोइ खल्ली अदुदी मिपुंग खुदिंगमक मबुक थल्लीदना थंदबा यावरगना करिगी थंद्रिबा इसाना साजबा लांगदा इसा थुजबा इसाना साजबा सिंगजंगना इसादा यानजिनजबा हाइबदु नखोइदसु थोकलब्रा शक्ति मुनबगिदमक तोंगान तोंगान बा योसदा सिंगदा खुंदारिबा जीव सिंगसिगी बायोलॉजी तोंगाले अदुमकपु लान हाइबा लान सिगी चैथेंगदुदी चप मानै ngasi kuiraba matam amagi matungda nakhoigi yosda dubu soragagumlaba mafam ama chap manana semgat sagat nabagi machak mathum pumba nakhoida leirammi haibasi nakhoina khangjarakani matau karamna sagani takba blueprint tu aikhoina nakhoida hojingmak sina thoklamba thoklagadi soragagi mahutta norok oina semduna punna mangkhigani अखोइगी चिठी सिबु डिकोड तौदुना पाब ngamlakpasdagi अखोइना खंगबा ngambasi नखोइगिसु इचम चंबा स्पेसक्राफ्ट खरदी सोइदना लेरमफम थोइ हाइबसनी स्पेसक्राफ्ट चमजरगसु नुंगदुमदुदा खुंदा लेतारिबा जीव पुंबा तुमना मांगहनबा ngamgadaba इचम चमदबा खुलाई खरसु अदुमक लेरमगनि हाइबसमसु चेना थाजै अखोइना खनबदा नखोइसि हौजिक नसाना नसाबु कयाम पंगी हाइबसी खंगजब चांगदु यौनदी सिंगद्रि हाइबसनी होय इनखलकपाइसी अदुमनबुदी अयाम बतौनै मता चारबदी नखोइसु अहंग तरंग मालंगदुदैदा यंखलगा स्वर्जगतुदैदा नखोइ खक्ति लेरमफम थोकते अतोपसिंगसु लेरमफम थोइ हाइबा वाखलोन्सदैदा अहिंग तुमदबसु यावनरकलमलनी निंगहन्नबदी तौगनो वा अमा हाइगे नखोइगी नुंगदुमदुदा लैबा तिन अमना नखोइगी सहरसिंगदुगी मरमदा करिबु कयाम यामना खंगलमगनी गुहागी हंगोइना उचिन नचना कंफाल यौरकलगा मपालगी ताइबंग पालदुदैदा माना इहान हाना हिंगलबनी माना इहान हाना थेंगनबनी खंजबगा अमानी नखोइगी विज्ञानगी था वाखलगी फिरैदुना चाव सरे फाबगा गैलेक्सी सिगी मनुंग मपाल अनिमक्ता कोइथोरकपा ngamba ओइबियो नखोइना लाकपगी लंबीदा अवा पथाजनबा हाइदुना मची मचीदा अखोइनासु खुदोल पोट खरा खरा तमजरमबनी नखोइना लिसिंगलक सुबो ओइना थवन चाक अमबु नखोइगी ओइरे हाइना लाउथोकपा मिटकुपतुदैदा नखोइगी पापुसिंगना नखोइगी अहानबा थवन चाक तुबु तोंगान तोंगान ममिंग थोंदुना अहिंगबा लाइनि खन्ना खुरुमनरम मतमदसु हंगतना निंगसिंगबियु मिटकुप अमतंग ओइरबसु फना तंगाई फद्रमक्सु
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯉꯛꯁꯪ ꯉꯥꯡꯕ ꯑꯆꯧꯕꯁꯤꯡꯗꯨꯒꯤ ꯃꯅꯥꯛ ꯅꯛꯁꯤꯟꯅ ꯈꯨꯟꯗꯥꯁꯤꯟꯒꯦꯗꯤ ꯊꯧꯔꯥꯡꯕꯤꯔꯨꯅꯨ꯫ ꯁꯦꯟꯗꯣꯏ ꯐꯪꯒꯅꯤ, ꯁꯦꯂꯦꯞꯇꯤ ꯃꯥꯡꯒꯅꯤ꯫ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯗꯅ ꯄꯪꯂꯧꯇ ꯂꯧꯁꯤꯟꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯈꯨꯜꯗꯨꯗꯤ ꯅꯈꯣꯏ ꯊꯦꯡꯅꯕꯤꯔꯕ꯭ꯔꯥ? ꯑꯍꯜ ꯑꯣꯏꯗꯨꯅ ꯄꯥꯝꯕꯣꯝ ꯄꯥꯡꯒꯜ ꯀꯜꯂꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕ ꯄꯨꯟꯁꯤꯗꯨ ꯁꯦꯠꯇꯣꯛꯍꯧꯏ꯫ ꯁꯛꯇꯤꯒ ꯁꯥꯟꯇꯤꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤ? ꯑꯅꯤꯃꯛ ꯅꯈꯣꯏꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯒꯅ ꯀꯝꯗꯧꯕ? ꯅꯨꯡꯁꯤ ꯆꯥꯅꯧ, ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯒꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯌꯥꯆꯪꯉꯛꯄꯒꯤ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯗ꯭ꯔꯤꯁ꯭ꯌꯁꯤꯡ ꯅꯈꯣꯏꯁꯨ ꯎꯔꯛꯈꯤꯅꯤ꯫ ꯅꯈꯣꯏꯒꯤ ꯌꯨꯝꯁꯥꯐꯝ ꯂꯝ ꯄꯤꯕꯤꯔꯤꯕ ꯅꯨꯡꯗꯨꯝꯁꯤꯡꯗꯨꯅ ꯂꯦꯡ ꯑꯣꯠꯄꯗ ꯄꯨꯊꯣꯛꯆꯔꯛꯄ ꯁꯨꯔ ꯁꯟꯖꯁꯤꯡ ꯂꯧꯁꯤꯟꯕ ꯍꯩꯔꯛꯇꯨꯅ ꯅꯥꯎꯁꯨꯝ ꯇꯥꯟꯊꯥ ꯑꯣꯏꯅ ꯇꯥꯅꯔꯛꯈꯤꯅꯤ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃ ꯂꯩꯇꯦ ꯈꯟꯅꯔꯛꯈꯤꯅꯤ꯫ ꯂꯣꯏꯕ ꯈꯝꯕ ꯄꯥꯛ ꯅꯥꯏꯔꯣꯏꯗꯕ ꯑꯀꯤꯕ ꯐꯪꯂꯕ ꯑꯦꯅꯔꯖꯤꯁꯤꯡ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯥꯎ ꯈꯪꯂꯛꯈꯤꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯅꯈꯣꯏꯒꯤ ꯕꯤꯒ꯭ꯌꯥꯟꯗꯨꯅ ꯑꯣꯏꯊꯣꯛꯀꯅꯤ ꯈꯟꯕ ꯊꯤꯑꯣꯔꯤ ꯀꯌꯥ ꯂꯥꯜꯂꯝꯒꯅꯤ, ꯑꯣꯏꯊꯣꯛꯂꯣꯏ ꯈꯟꯕ ꯊꯤꯑꯣꯔꯤ ꯀꯌꯥ ꯑꯃꯁꯨ ꯑꯣꯏꯊꯣꯔꯛꯀꯅꯤ꯫ ꯉꯁꯤ ꯐꯥꯎꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕꯗ ꯍꯥꯏꯔꯞ ꯆꯥꯎꯈꯠꯂꯕ ꯖꯤꯕ ꯀꯥꯡꯂꯨꯞ ꯑꯃꯅ ꯅꯨꯡꯗꯨꯝ ꯑꯃꯗꯒꯤ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯃꯥꯡꯈꯤꯕꯁꯤ ꯀꯣꯁꯃꯤꯛ ꯏꯚꯦꯟꯠꯁꯤꯡꯅ ꯑꯣꯏꯗꯦ꯫ ꯆꯥꯎꯈꯠꯂꯦꯗꯤ ꯈꯟꯖꯕ, ꯆꯥꯎꯈꯠꯀꯗꯕꯗꯤ ꯋꯥꯠꯂꯤꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯃꯁꯥꯗꯨꯅ ꯑꯗꯨꯃꯛ ꯑꯣꯏꯈꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯆꯥꯎꯈꯠꯄꯒꯤ ꯄꯟꯗꯨꯞꯁꯤ ꯊꯥꯛ 7 ꯊꯣꯛꯅ ꯂꯩ꯫ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯟꯊꯣꯛꯅꯕ ꯂꯥꯛꯅꯔꯤꯕꯁꯤꯅ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯇꯨ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯅꯤꯁꯨꯕ ꯊꯥꯛꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯥꯛ ꯑꯃꯅꯤ꯫ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯅꯈꯣꯏ ꯍꯧꯖꯤꯛ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤꯕꯨ ꯑꯣꯏꯔꯣ, ꯃꯥꯡ ꯇꯥꯛꯍꯟꯅꯕꯒꯤꯕꯨ ꯑꯣꯏꯔꯣ, ꯅꯈꯣꯏꯒꯤ ꯁꯤꯟꯁꯥꯔꯣꯜꯒꯤ ꯇꯧꯕ ꯉꯝꯕꯁꯤꯡ ꯃꯤꯠꯀꯞ ꯊꯣꯛꯍꯟꯕ ꯃꯇꯝꯅꯤ꯫ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯇꯥꯏꯕꯪꯗꯨꯕꯨ ꯍꯦꯟꯅ ꯁꯥꯐꯅꯕ ꯁꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯀꯤꯕ ꯐꯪꯅ ꯃꯥꯡ ꯇꯥꯛꯍꯜꯂꯛꯈꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯈꯣꯏꯒꯤ ꯌꯨꯝꯐꯝ ꯄꯤꯕꯤꯔꯤꯕ ꯌꯣꯁꯤꯗꯥ ꯑꯃꯁꯨꯡ ꯅꯈꯣꯏꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯡꯉꯤ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯅꯁꯥꯒꯤ ꯁꯛꯇꯤ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯗꯒꯤꯕꯨ ꯑꯣꯏꯔꯣ, ꯅꯁꯥꯅ ꯅꯁꯥꯕꯨ ꯇꯨꯝꯅ ꯃꯥꯡꯍꯟꯖꯈꯤꯕ ꯊꯣꯛꯂꯕ ꯑꯇꯣꯞꯄ ꯌꯣꯁꯤꯗꯥꯁꯤꯡꯗ ꯑꯇꯣꯞꯄ ꯖꯤꯕ ꯄꯥꯟꯕ ꯀꯌꯥ ꯑꯃ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯒꯁꯨ, ꯅꯈꯣꯏꯒ ꯆꯞ ꯃꯥꯟꯅꯕ ꯖꯤꯕ ꯄꯥꯟꯕ ꯑꯃꯁꯨꯡ ꯅꯈꯣꯏꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯆꯔꯝꯂꯕ ꯆꯞ ꯃꯥꯟꯅꯕ ꯌꯣꯁꯤꯗꯥꯗꯨꯃꯛꯇꯤ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯔꯣꯏ ꯃꯇꯝ ꯆꯨꯞꯄꯒꯤ꯫ ꯅꯤꯡꯁꯤꯡꯉꯨ, ꯅꯈꯣꯏꯒꯤ ꯇꯥꯏꯕꯪꯗꯨꯕꯨ ꯀꯟꯅꯕꯒꯤ ꯂꯝꯕꯤꯗꯤ ꯈꯨꯖꯣꯛ ꯈꯔ ꯈꯛꯇꯅꯤ, ꯃꯥꯡꯍꯟꯅꯕꯒꯤ ꯂꯝꯕꯤꯗꯤ ꯃꯁꯤꯡ ꯂꯥꯛꯑꯝꯂꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯅꯈꯣꯏꯗꯒꯤ ꯇꯣꯉꯥꯜꯂꯤ, ꯑꯗꯨꯕꯨ ꯄꯟꯊꯨꯡꯗꯤ ꯏꯈꯦꯠ ꯈꯦꯠꯅꯗꯦ꯫ ꯑꯩꯈꯣꯏꯅ ꯈꯪꯂꯤ ꯎꯔꯤꯕꯁꯤꯡꯁꯤ ꯅꯈꯣꯏꯗ ꯃꯈꯥ ꯇꯥꯅ ꯄꯥꯎꯗꯝꯕꯁꯨ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯁꯥ ꯉꯥꯗ ꯑꯦꯜꯖꯤꯕ꯭ꯔꯥ ꯇꯥꯛꯄꯤꯕ ꯑꯣꯏꯅ ꯊꯣꯛꯂꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯁꯣꯏ ꯉꯥꯝꯕ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯕ, ꯃꯇꯝ ꯆꯪꯂꯕꯁꯨ ꯆꯪꯅ ꯅꯣꯡꯃꯗꯤ ꯑꯊꯥꯞꯄ ꯃꯇꯝ ꯑꯃꯒꯤ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯑꯍꯨꯝꯁꯨꯕ ꯌꯣꯁꯤꯗꯥꯒꯤ ꯅꯨꯡꯁꯤ ꯍꯦꯜꯂꯕ ꯃꯔꯨꯞ ꯅꯈꯣꯏꯕꯨ ꯑꯊꯣꯏꯕ ꯑꯇꯤꯊꯤ ꯑꯣꯏꯅ ꯊꯃꯣꯏꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯒꯦ ꯈꯟꯅ ꯉꯥꯏꯗꯨꯅ ꯂꯩꯖꯔꯤ ꯍꯥꯏꯕꯁꯤꯇꯪꯗꯤ ꯅꯤꯡꯁꯤꯡꯕꯤꯌꯨ꯫